ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯑꯣꯏꯖꯕꯗ ꯊꯤꯔꯝꯃꯤ꯫ ꯈꯨꯟ ꯑꯁꯤꯗ ꯊꯝꯕꯥꯜ ꯀꯧꯕꯤ, ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯤ, ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯏ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ?" ꯊꯝꯕꯥꯜꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ? ꯂꯥꯛꯑꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯀꯩ ꯍꯥꯏꯒꯦ ꯃꯣꯏ ꯃꯄꯥ?" "ꯌꯦꯡꯉꯣꯏ, ꯑꯩ ꯍꯥꯟꯅ ꯂꯧꯕꯨꯛꯇ ꯆꯠꯂꯝꯃꯒꯦ. ꯅꯆꯥꯅꯨꯄꯥꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯍꯜꯂꯨꯀꯣ." ꯍꯣꯏ, ꯊꯥꯔꯛꯑꯒꯦ." "ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯍꯜ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡꯕꯨ ꯍꯧꯗꯣꯛꯂꯤ꯫ "ꯊꯣꯏꯕ, ꯊꯣꯏꯅꯨ, ꯅꯣꯏꯕꯨ ꯍꯧꯒꯠꯂꯣꯅꯦ ꯏꯆꯥꯁꯥ꯫ ꯅꯨꯃꯤꯠꯅ ꯅꯁꯥꯗꯣ ꯅꯜꯂꯒ ꯍꯧꯒꯠꯂꯗꯤ ꯅꯁꯥꯁꯤꯡꯗꯣ ꯐꯔꯔꯣꯏꯅꯦ ꯅꯣꯏꯕꯣ. ꯍꯧꯒꯠꯂꯣ." ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ, ꯏꯃꯥ, ꯅꯪꯒꯤ ꯏꯁꯧꯁꯤꯗꯤꯕ, ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯂꯪꯂꯛꯀꯅꯨ." "ꯀꯌꯥꯗꯅꯣꯅꯦꯍꯦ ꯃꯁꯦ? ꯍꯩ, ꯅꯄꯥꯅ ꯉꯟꯅ ꯂꯧꯕꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ. ꯄ꯭ꯔꯞ ꯍꯧꯒꯠꯂꯨꯅꯦꯍꯦ." ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯅꯨ, ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣ?" ꯊꯣꯏꯅꯨ ꯁꯥꯎꯅ꯫ "ꯀꯔꯤꯅꯣ ꯏꯃꯥ, ꯑꯁ꯭ꯋꯥꯏꯗ ꯂꯥꯎꯔꯨꯔꯣ. ꯏꯅꯥꯛꯇꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ." "ꯍꯩ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦꯍꯦ. ꯑꯗꯨꯒꯅꯦ ꯆꯥꯛꯁꯤ ꯊꯣꯡꯉꯨ. ꯑꯩ ꯏꯪꯈꯣꯜ ꯅꯥꯄꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯐꯥꯟꯗꯣꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯁꯤꯡꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯊꯣꯏꯅꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ?" "ꯁꯧꯒ꯭ꯔꯤ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯉꯨ." "ꯅꯠꯇꯦ, ꯅꯨꯄꯥꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ?" ꯊꯣꯏꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯄꯂꯦꯝ, ꯅꯆꯥꯇꯣꯝꯕꯨ ꯍꯧꯒꯠꯆꯔꯦ. ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯦ." ꯊꯝꯕꯥꯜ ꯅꯣꯛꯂꯗꯨꯅ, "ꯃꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤ, ꯆꯠꯂꯨꯔꯣ." ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯂꯩꯀꯥꯏꯁꯤꯗ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇ ꯇꯤꯟꯅꯗꯦ꯫ ꯅꯨꯄꯥꯁꯨ ꯌꯥꯝ ꯈꯪꯅꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯝꯕꯥꯜꯅ, "ꯕꯦꯝꯃꯥ, ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯒ ꯌꯥꯎꯗ꯭ꯔꯣ?" "ꯌꯥꯎꯏ ꯏꯃꯥ." "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯁꯦꯜꯕꯨ ꯄꯥꯏꯔꯕ ꯌꯥꯔꯦ. ꯅꯪ ꯑꯃ ꯐꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯦ. ꯈꯔ ꯊꯦꯝꯃꯒ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯎꯅꯦ. ꯄꯪꯒꯅꯨꯅꯦ ꯅꯪꯕꯨ ꯏꯕꯦꯝꯃ." "ꯍꯣꯏꯕ ꯏꯃꯥ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏꯕ." ꯍꯣ, ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯤꯛ ꯃꯆꯦ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ, ꯊꯣꯏꯅꯨ, ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯥꯔꯤꯛꯅ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯤ ꯏꯕꯦꯝꯃ. ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯗꯣꯝꯆꯥꯅ ꯅꯪꯒꯤ ꯁꯦꯝꯕꯤꯔꯒꯦꯅ ꯈꯜꯂꯤꯒꯦ." ꯊꯝꯕꯥꯜꯅ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ "ꯀꯗꯥꯏꯗꯒꯤꯅꯣ? ꯁꯦꯜ ꯊꯨꯝꯒ ꯄꯥꯏꯕ ꯏꯃꯨꯡꯂ ꯍꯥꯏꯕꯅꯤ." "ꯍꯣꯏ ꯏꯆꯦ, ꯀꯣꯝꯃꯦ ꯏꯃꯨꯡꯗꯨꯕꯨꯗꯤ. ꯑꯩꯈꯣꯏꯒ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ. ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯏꯆꯥꯅꯨꯄꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯨꯗꯧꯔꯤꯕ ꯏꯃꯨꯡꯅꯦ. ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯕ ꯃꯤꯒ ꯅꯠꯇꯦꯗ ꯏꯆꯦ." ꯊꯝꯕꯥꯜꯅ, "ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯈꯪꯅꯍꯜꯂꯁꯤ. ꯐꯕꯨ ꯐꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯝꯄꯤ ꯄꯤꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯥꯀꯜ ꯑꯃꯗꯅꯤ꯫ ꯄꯨꯟꯁꯤꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 4ꯅꯤ꯫ ꯃꯌꯥꯝꯕꯅ ꯑꯍꯜ, ꯃꯆꯦ 2, ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯟ ꯑꯇꯥꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯆꯦ 2ꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨꯅ ꯃꯌꯥꯝꯕ ꯃꯇꯩꯃꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩꯒ ꯌꯦꯡꯅꯔꯨꯕꯗ ꯌꯥꯝ ꯑꯉꯥꯡꯅꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅ ꯐꯥꯎꯕ ꯍꯜꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯩꯃ ꯊꯣꯏꯕꯤꯅ ꯃꯅꯥꯎꯅꯨꯄꯥ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯛꯏ꯫ "ꯑꯇꯣꯝꯕ, ꯅꯪꯒꯤ ꯐꯤ ꯁꯨꯗꯧꯕ ꯂꯩꯔꯗꯤ ꯄꯨꯔꯛꯑꯣ. ꯏꯇꯩꯃꯅ ꯐꯤ ꯁꯨꯔꯤꯉꯩꯗ ꯄꯨꯟꯅ ꯁꯨꯔꯛꯑꯒꯦ." ꯄꯨꯟꯁꯤꯕ ꯃꯌꯥꯝꯕ ꯃꯇꯩꯃꯕꯨ ꯌꯥꯝ ꯍꯪꯒꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯩꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯩꯃ, ꯌꯥꯔꯅꯤꯗ. ꯑꯩ ꯀꯣꯟꯅ ꯁꯨꯔꯒꯦ."
ꯏꯍꯦ ꯆꯠꯂꯣ ꯆꯠꯂꯣ ꯐꯤꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯑꯣ ꯃꯇꯩ ꯃꯅꯥ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯟꯁꯤꯕ ꯏꯃꯨꯡꯗꯒꯤ ꯐꯤꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯃꯇꯩ ꯃꯗ ꯄꯤ ꯊꯣꯏꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯃꯥ ꯐꯤ ꯁꯨꯔꯨꯈꯤꯒꯦ ꯅꯪ ꯆꯥꯛ ꯊꯣꯡꯂꯝꯃꯨꯀꯣ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯄꯥꯈꯣꯟꯁꯦ ꯍꯧꯔꯦ ꯊꯕꯛ ꯑꯃꯗ ꯇꯧꯕꯗ ꯇꯧꯐꯝ ꯈꯪꯗꯕꯅꯦꯕ ꯑꯩ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯆꯥꯛꯇꯣ ꯊꯦꯡꯂꯅꯤ ꯍꯥꯏꯕꯅꯤꯅꯦ ꯆꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯣꯡꯗꯣꯛꯎꯔꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯐꯤ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯅꯨꯒꯤ ꯃꯗꯣꯝ ꯆꯥꯅ ꯁꯤꯟꯗꯨꯅ ꯊꯣꯏꯅꯨ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯗꯨꯗꯒꯤꯁꯨ ꯂꯧꯕ ꯌꯥꯕ ꯂꯧꯀꯣ ꯊꯣꯏꯅꯨꯅ ꯃꯥꯅ ꯐꯪꯂꯛꯄ ꯁꯦꯜ ꯃꯈꯩ ꯑꯩꯅ ꯂꯣꯏꯅ ꯄꯥꯏꯔꯤꯅꯤ ꯏꯃꯥ ꯁꯅꯥ ꯈꯨꯗꯣꯞ ꯐꯥꯎꯕ ꯁꯥꯗꯅ ꯁꯤꯔꯤꯁꯤꯅꯤ ꯑꯗꯨꯅꯦ ꯄꯪꯒꯅꯨ ꯁꯤꯡꯉꯨ ꯏꯆꯥꯁꯤꯗꯤ ꯏꯃꯥꯗꯤꯅꯦ ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯏꯕꯦꯝꯃ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯅꯨꯄꯥ ꯑꯐꯕ ꯍꯥꯏꯁꯦ ꯄꯥꯛ ꯄꯥꯛ ꯐꯪꯕ ꯅꯠꯇꯦꯅꯦ ꯁꯤꯡꯉꯨꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯨꯟꯁꯤꯕ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯀꯥꯇꯣꯟ ꯍꯥꯏꯌꯣ ꯑꯩ ꯉꯁꯤ ꯅꯨꯄꯤ ꯆꯦꯜꯂꯛꯑꯅꯤꯅꯦ ꯏꯇꯩꯃꯗ ꯈꯔ ꯍꯥꯏꯌꯨ ꯂꯥꯡꯂꯦꯟ ꯅꯣꯛꯂꯗꯨꯅ ꯑꯁꯦꯡꯕ꯭ꯔꯣ ꯅꯍꯥꯟ ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯔꯣ ꯍꯣꯏ ꯃꯥꯅꯦ ꯏꯇꯩꯃꯗ ꯍꯥꯏꯕ ꯀꯧꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯨꯟꯁꯤꯕ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯗꯤ ꯀꯣꯏꯖꯗꯦ ꯂꯥꯡꯂꯦꯟꯁꯨ ꯃꯈꯨꯔꯥ ꯑꯣꯏꯖꯔꯁꯨ ꯃꯥꯅ ꯆꯍꯤ 2-3 ꯍꯟꯕꯅ ꯃꯧꯄꯥ ꯅꯨꯄꯥꯒꯨꯝ ꯈꯟꯖꯔꯝꯃꯤ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯁꯥꯏꯀꯜ ꯍꯝꯕꯔꯗ ꯊꯧꯗꯨꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯈꯨꯟ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯍꯜ ꯑꯃ ꯊꯦꯡꯖꯤꯜꯂꯝꯃꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯂꯝꯕꯤꯁꯤꯗ ꯆꯨꯝꯅ ꯊꯧꯕ ꯌꯥꯗꯕ꯭ꯔꯣ ꯄꯨꯟꯁꯤꯕ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯔꯥ ꯁꯣꯛꯄ꯭ꯔꯣ ꯈꯣꯡꯁꯤ ꯅꯥꯏꯅ ꯇꯧꯔꯤꯁꯦ ꯁꯥꯏꯀꯜꯁꯤꯁꯨ ꯇꯞꯅ ꯏꯪꯅ ꯊꯧꯗꯦꯅꯦ ꯃꯁꯤꯕꯣ ꯑꯍꯜ ꯑꯗꯨꯅ ꯂꯝꯕꯤꯗꯨꯗ ꯇꯧꯔꯤꯗꯣ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯄꯥꯕ ꯁꯥꯏꯀꯜꯁꯤꯅ ꯊꯣꯝꯖꯤꯜꯂꯛꯏꯕꯅꯤꯅꯦ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯑꯁꯨꯛ ꯌꯦꯡꯂꯤꯅꯤ ꯂꯝꯕꯤꯁꯤꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯁꯦ ꯀꯗꯥꯏ ꯁꯣꯛꯀꯦꯅ ꯌꯦꯡꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯪꯒꯤ ꯁꯥꯏꯀꯜꯁꯦ ꯍꯥꯟꯅ ꯀꯗꯥꯏ ꯇꯦꯛꯀꯦꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯄꯨꯟꯁꯤꯕ ꯅꯨꯄꯥꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯍꯜ ꯑꯁꯤꯒꯤ ꯑꯁꯣꯛꯄꯁꯦ ꯌꯦꯡꯅꯕ ꯁꯦꯜ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯌꯥꯝꯅꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯁꯤ ꯈꯔꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯁꯦꯜꯗꯣ ꯄꯤꯔꯝꯗꯨꯅ ꯄꯨꯟꯁꯤꯕ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯄꯨꯟꯁꯤꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯊꯣꯏꯕꯤꯅ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯁꯤꯅꯦꯅ ꯍꯥꯏꯔꯝꯕ ꯀꯩꯗꯧꯒꯦ ꯃꯤꯅ ꯐꯨꯔꯛꯑꯒ ꯀꯞꯂꯒ ꯍꯜꯂꯛꯏꯅꯤꯅꯦ ꯄꯨꯟꯁꯤꯕꯒꯤ ꯃꯌꯥꯝꯕ ꯀꯦꯁꯣꯅꯁꯨ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯤꯅ ꯑꯗꯨꯛ ꯂꯛꯆꯍꯟꯕ ꯃꯤꯅ ꯐꯨꯔꯒ ꯀꯞꯂꯒ ꯍꯜꯂꯛꯏꯗꯣ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯍꯦ ꯏꯕꯣ ꯌꯥꯔꯦꯗ ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯁꯦ ꯁꯥꯡꯊꯈ꯭ꯔꯦ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ ꯇꯨꯃꯤꯟ ꯂꯣꯏꯁꯤꯟꯅꯈ꯭ꯔꯤꯁꯦ ꯐꯔꯕꯅꯤ ꯆꯠꯂꯣ ꯑꯇꯣꯝꯕ ꯅꯪ ꯀꯥꯗ ꯄꯣꯊꯥꯖꯔꯨꯔꯣ ꯃꯇꯩꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯏꯅꯨꯒꯤ ꯃꯗꯣꯝꯆꯥ ꯊꯥꯔꯤꯛꯅ ꯇꯥꯔꯗꯨꯅ ꯊꯣꯏꯅꯨꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯊꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁ ꯑꯩꯅꯗꯤ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯃꯊꯪꯗꯤ ꯆꯦꯟꯕꯒꯤ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯌꯨ ꯊꯝꯕꯥꯜꯁꯨ ꯃꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏꯔꯤꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯅꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯁꯤ ꯑꯁꯤꯅ ꯐꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯅꯪꯁꯤ ꯐꯥꯗꯨꯅ ꯆꯦꯟꯕꯁꯨ ꯃꯥꯜꯂꯅꯤ ꯀꯥꯟꯅꯗꯦ ꯊꯨꯅ ꯆꯦꯟꯅꯕ ꯍꯥꯏꯈ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨ ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ ꯃꯃꯥꯒ ꯃꯗꯣꯝꯆꯥꯒꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯅꯨꯅ ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯛꯏ ꯇꯥ ꯄꯨꯟꯁꯤꯕ ꯍꯥꯟꯅꯁꯨ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯔꯒ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯁꯣꯏꯗꯅꯕ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯣ ꯑꯗꯨꯒ ꯆꯦꯜꯂꯁꯤ ꯀꯩꯗꯧꯉꯩ ꯆꯦꯟꯁꯦ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯇꯥ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯐꯩ ꯍꯌꯦꯡ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯑꯩꯈꯣꯏ ꯂꯥꯡꯂꯦꯟꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯍꯣꯏ ꯇꯥ ꯄꯨꯟꯁꯤꯕ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕ ꯊꯣꯏꯅꯨꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯌꯥꯝꯕ ꯃꯇꯩꯃꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗꯨꯅ ꯊꯣꯏꯅꯨꯁꯨ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯅꯧꯔꯤꯉꯩꯗꯗꯤ ꯊꯣꯏꯅꯨ ꯐꯗ ꯐꯒꯗꯕꯩ ꯃꯥꯜꯂꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯊꯣꯏꯅꯨ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯄꯨꯟꯁꯤꯕꯁꯨ ꯃꯌꯨꯝꯗ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯂꯝꯗꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯊꯣꯏꯕꯤꯗꯤ ꯏ ꯀꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯊꯣꯏꯕꯤꯅ "ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯗꯤꯕ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ." ꯂꯥꯡꯂꯦꯟꯅ "ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ. ꯏꯅꯥꯛꯇꯒ ꯉꯥꯡꯂꯛꯀꯅꯣ. ꯅꯧꯔꯤꯉꯩꯗꯗꯤ ꯏꯅꯥꯎ ꯋꯥꯈꯤꯅꯤ ꯌꯥꯝ ꯇꯧꯖꯈꯤꯗꯥꯏꯅꯦ. ꯑꯗꯨꯒꯤ ꯃꯍꯩꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ. ꯃꯧꯅꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯦ. ꯃꯁꯥ ꯑꯉꯥꯡꯅꯤ. ꯑꯗꯨꯅ ꯇꯧꯔꯨꯕꯅꯤꯅꯦ. ꯃꯌꯨꯝꯗꯗꯤ ꯃꯥꯁꯨ ꯀꯦꯅ ꯃꯧꯅ ꯂꯩꯔꯝꯗꯧꯔꯤꯕꯅꯤꯅꯦ." "ꯍꯣ ꯑꯗꯣ ꯅꯪꯅ ꯎꯕꯤꯌꯣ ꯍꯥꯏꯗꯤꯌꯦ. ꯌꯨꯝ ꯑꯃ ꯄꯨꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏꯕ ꯅꯠꯇ꯭ꯔꯣ?" "ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯤꯗ." "ꯍꯣꯏ ꯏꯃꯥ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ. ꯌꯥꯝ ꯇꯥꯖꯅꯤꯡꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯏꯪꯈꯣꯜ ꯁꯨꯅ ꯁꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯅꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯕ ꯃꯈꯩ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯃꯧꯅ ꯌꯥꯍꯧꯅꯒꯦ? ꯑꯩꯅ ꯑꯉꯥꯡꯅꯦꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗ ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ." "ꯀꯔꯤꯅꯣ ꯏꯆꯦ? ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯂꯗꯅ?" ꯊꯣꯏꯅꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯃꯥꯒ ꯃꯗꯣꯝꯆꯥꯒꯒꯤ ꯃꯇꯧꯁꯤꯗ ꯂꯥꯡꯂꯦꯟ ꯅꯣꯛꯂꯗꯨꯅ "ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯨꯝꯍꯩꯁꯦ. ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯧꯕ ꯃꯥꯜꯂꯦ ꯀꯨꯝꯍꯩꯁꯦ." ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯏꯪꯈꯣꯜ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯎꯔꯦ꯫ ꯆꯥꯛ ꯊꯣꯡꯂꯝꯃꯤꯗꯣ ꯃꯩ ꯃꯨꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯃꯇꯩ ꯃꯅꯥꯎ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯌꯦꯡꯉꯨꯕꯗ ꯃꯈꯣꯏꯗꯣ ꯃꯔꯤꯜ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯅꯨ, ꯆꯥꯛ ꯊꯣꯡꯂꯝꯃꯤꯁꯦ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯅꯦꯍꯦ? ꯃꯩꯁꯦ ꯂꯣꯏꯅ ꯃꯨꯠꯇꯅ ꯂꯩꯔꯦꯕ. ꯍꯥꯎꯔꯅꯤ ꯆꯥꯛꯁꯦ, ꯍꯥꯎꯕꯗ ꯂꯣꯏꯔꯅꯤꯕ. ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯆꯦꯟꯈꯤꯗꯧꯕꯁꯦ ꯃꯉꯥꯏꯌꯦꯕ. ꯑꯣꯟꯊꯣꯛꯅ ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯦꯗ." ꯃꯆꯦꯅ ꯉꯥꯡꯂꯛꯄꯁꯤꯗ ꯊꯣꯏꯅꯨ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯆꯦꯅ ꯍꯦꯛ ꯉꯥꯡꯕꯁꯤꯗ ꯊꯣꯏꯅꯨ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯃꯄꯨꯔꯣꯏꯕꯗ "ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯑꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯃꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯁꯤꯕꯣ?" ꯄꯨꯟꯁꯤꯕꯅ "ꯌꯥꯅꯕ ꯂꯩꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ. ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤ ꯉꯥꯛꯇꯅꯤ. ꯂꯩꯁꯥꯕꯤꯁꯤꯅꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇꯦꯅꯦ." ꯄꯨꯟꯁꯤꯕ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯤꯗꯣ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯏꯅꯨ ꯃꯇꯩ ꯃꯅꯥꯎ ꯃꯄꯥꯝꯗ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯁꯟꯊꯤ ꯆꯩ ꯀꯟꯅ ꯁꯥꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯇꯩꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯩꯃ, ꯑꯩꯈꯣꯏ ꯄꯥꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ." "ꯍꯣꯏ, ꯆꯠꯂꯨꯔꯣ." ꯑꯁꯨꯝꯅ ꯄꯨꯟꯁꯤꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯌꯥꯗ ꯀꯨꯁꯤꯔꯥꯁꯤ ꯄꯥꯝꯃꯤꯕꯅꯣꯕ ꯇꯧꯔꯤꯕꯁꯤ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯤ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤꯒꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ "ꯅꯣꯏ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯆꯪꯁꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ." ꯃꯆꯟꯅꯨꯄꯤ ꯑꯍꯜꯅ "ꯏꯅꯝꯃ, ꯇꯥꯆꯧꯗꯤ?" "ꯅꯣꯏ ꯇꯥꯆꯧꯗꯤ ꯌꯨꯝꯗꯒ ꯂꯩꯕ ꯁꯪꯗ꯭ꯔ ꯄꯣꯠꯅꯤꯗ. ꯊꯕꯛ ꯆꯠꯈꯤꯌꯦ." ꯂꯥꯡꯂꯦꯟ ꯃꯅꯦ ꯑꯅꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ "ꯅꯦꯆꯧ, ꯅꯦꯇꯣꯟ, ꯉꯁꯤꯗꯤ ꯁꯤꯗ ꯂꯦꯛꯊꯣꯛꯑꯣ." ꯃꯆꯜ ꯑꯇꯣꯝꯕꯤꯅ "ꯏꯃꯧꯅ ꯍꯥꯏꯔꯕꯅꯤꯅ ꯂꯦꯛꯊꯣꯛꯄ ꯇꯥꯔꯦꯗꯅ." ꯊꯣꯏꯕꯤꯅ "ꯂꯥꯡꯂꯦꯟ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨ. ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯔꯁꯤ." "ꯊꯣꯏꯅꯨꯗꯤ ꯎꯗꯦ. ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ ꯏꯅꯝꯃ?" ꯊꯣꯏꯕꯤ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯃꯆꯟ ꯑꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯜ ꯑꯍꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏꯁꯨ ꯑꯇꯣꯝꯕꯗ ꯉꯥꯡꯂꯤꯕꯅꯤ ꯏꯅꯝꯃ." ꯊꯣꯏꯕꯤꯅ "ꯏꯕꯦꯝꯃ ꯍꯣꯏ ꯍꯥꯟꯅꯒꯤ ꯑꯇꯣꯝꯕ ꯑꯣꯏꯗ꯭ꯔꯦꯀꯣ. ꯅꯨꯄꯤꯁꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯕ ꯅꯠꯇꯦ." ꯄꯨꯟꯁꯤꯕꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯒ ꯊꯣꯏꯅꯨ ꯍꯣꯏꯒ ꯈꯨꯟ ꯊꯪꯅꯩ꯫ ꯃꯥꯗꯤ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯀꯃꯥꯏ ꯇꯧꯕ ꯏꯃꯨꯡꯅꯣ ꯍꯥꯏꯕ ꯃꯤꯅ ꯇꯝꯂꯛꯄꯗꯒꯤ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯃꯆꯜ ꯑꯇꯣꯝꯕꯤꯅ "ꯏꯅꯝꯃ, ꯃꯤꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯕ꯭ꯔꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ꯫ ꯃꯃꯥꯗꯣ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ. ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ." ꯂꯥꯡꯂꯦꯟꯅ "ꯀꯥꯇꯣꯟꯁꯦ, ꯑꯩꯅꯁꯨ ꯐꯖꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ. ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯟꯅꯗꯦ." ꯊꯣꯏꯕꯤꯅ "ꯋꯥꯏꯗꯌꯨ ꯍꯥꯏꯕꯕꯨ ꯇꯜꯂꯦꯅꯤ. ꯁꯤꯗꯕꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣꯕ? ꯀꯔꯤ ꯃꯧꯅꯣꯅꯦ ꯑꯁꯤꯕꯣ?
ꯃꯥꯒꯤ ꯋꯥꯈꯜꯗꯅ ꯑꯩꯁꯨ ꯃꯧꯅꯤ ꯃꯥꯁꯨ ꯃꯧꯅꯤ ꯃꯧ ꯃꯁꯦꯟ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯗ ꯄꯨꯏꯅꯦ ꯑꯩꯅꯗꯤ ꯏꯆꯥꯒꯤ ꯏꯃꯧꯅꯤ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯜ ꯃꯅꯤꯡ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯁꯨ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯊꯣꯏꯅꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤꯅꯤ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯅꯕ ꯀꯟꯅ ꯑꯣꯠꯂꯤꯁꯦ ꯊꯝꯕꯥꯜꯅ ꯀꯩꯗꯧꯕꯒꯤ ꯏꯆꯥꯗꯕꯨ ꯃꯣꯏꯅ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯤꯛꯂꯣ ꯉꯥꯡꯅꯤꯡꯕ ꯃꯈꯩ ꯉꯥꯡꯖꯁꯅꯨ ꯇꯜꯂꯒ ꯃꯔꯥꯏ ꯇꯣꯛꯆꯅꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯌꯥꯔꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯐꯠꯇ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯔꯤꯅꯣ ꯃꯣꯏꯇꯥꯆꯧ ꯑꯇꯣꯝꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ ꯀꯦꯁꯣꯅ ꯃꯁꯤꯅꯤꯅꯦ ꯃꯇꯩꯃ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯕꯗꯣ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯁꯦꯜ ꯄꯨꯊꯣꯔꯛꯎ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎ ꯊꯨꯝꯗꯤ ꯃꯣꯏꯁꯨ ꯃꯁꯥꯅ ꯈꯪꯅ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯣꯏꯒꯤ ꯃꯔꯜꯅ ꯀꯥꯏꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦꯗ ꯃꯇꯩꯃ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯈꯪꯗꯕꯅꯤ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯁꯦꯜ ꯃꯔꯤꯛ ꯑꯃꯠꯇ ꯍꯦꯛ ꯄꯨꯊꯣꯔꯛꯇꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯈꯪꯍꯟꯗꯅ ꯅꯨꯄꯤ ꯃꯌꯨꯝꯗꯅ ꯁꯦꯜ ꯄꯨꯝꯅꯃꯛ ꯄꯤꯗꯨꯅ ꯂꯩꯔꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯄꯨꯟꯁꯤꯕ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯕꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯔꯗꯨꯅ ꯊꯣꯏꯅꯨ 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 ꯇꯥꯁꯤꯟꯅꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯍꯣ ꯊꯣꯏꯅꯨ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯁꯦꯜ ꯈꯔ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯈꯔꯁꯤꯅꯗꯤ ꯂꯩꯗꯧꯔꯤꯕ ꯄꯣꯠꯁꯤꯒ ꯀꯣꯟꯅꯔꯔꯣই ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯗ ꯑꯃꯠꯇ ꯂꯩꯇꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯁꯤꯟꯅꯗꯦ ꯃꯥꯕꯨ ꯊꯕꯛ ꯆꯠꯄꯗ ꯁꯦꯜ ꯄꯨꯗꯨꯅ ꯆꯠꯄ꯭ꯔꯅꯦ ꯍꯣꯏ ꯆꯠꯂꯦ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯗꯦ ꯍꯩꯈ꯭ꯔꯦ ꯌꯨꯝ ꯄꯥꯟꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯆꯦ ꯆꯠꯈ꯭ꯔꯕꯗ ꯊꯣꯏꯅꯨ ꯃꯇꯣꯝꯇ ꯍꯥꯏꯍꯧꯏ ꯀꯔꯤ ꯊꯣꯛꯑꯦꯅ ꯍꯪꯖꯔꯤꯅꯣ ꯈꯪꯗꯦ ꯑꯩꯅꯁꯨ ꯄꯤꯁꯨ ꯄꯤꯕꯤꯔꯣꯏꯗꯕꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯗꯨꯅ ꯄꯨꯟꯁꯤꯕ ꯃꯇꯩ ꯃꯅꯥꯎꯕꯨ ꯇꯣꯉꯥꯟ ꯄꯤꯖꯔꯝꯃꯤ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯕꯗꯒꯤ ꯊꯣꯏꯅꯨꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯕꯗ ꯆꯥꯕꯁꯨ ꯐꯪꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯕꯅ ꯅꯪꯅ ꯍꯔꯥꯎꯕꯁꯤ ꯎꯕꯗ ꯑꯩꯁꯨ ꯄꯦꯟꯖꯔꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯁꯦꯜꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯄꯨꯔꯛꯑꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯏ ꯊꯣꯏꯅꯨ ꯅꯣꯛꯂꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯐꯩꯌꯦꯗ ꯍꯥꯏꯔ ꯂꯩꯔꯕꯅꯤ ꯐꯕꯨꯗꯤ ꯐꯔꯤꯁꯤꯗꯤ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯎꯔꯦ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯁꯥꯎꯅ ꯏꯃꯨꯡꯁꯤꯕꯨ ꯃꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯏꯕꯁꯤꯕꯨ ꯅꯃꯤꯠꯀꯗꯣ ꯑꯃꯠꯇ ꯎꯅꯗ꯭ꯔꯕ ꯍꯥꯏꯕꯅꯤꯅꯦ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯐꯝ ꯍꯦꯛ ꯈꯪꯗꯦꯍꯦ ꯉꯥꯡꯗꯅ ꯊꯣꯏꯕꯤ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯃꯤ ꯀꯦꯁꯣꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯁꯧ ꯂꯥꯡꯉꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯤ ꯎꯕꯤꯗ꯭ꯔꯕꯣ ꯅꯆꯥꯅꯨꯄꯤꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯊꯥꯖꯒꯦ ꯍꯩꯖꯤꯡꯄꯣꯠꯅꯦꯅ ꯆꯠꯈ꯭ꯔꯤꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯊꯣꯏꯅꯨꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯇꯅ ꯇꯧꯒꯗꯕꯅꯤ ꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ ꯉꯥꯡꯅꯤꯡꯂꯉꯥꯡ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ ꯇꯨꯝꯈꯤꯒꯦ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯣꯏꯒꯤ ꯀꯥꯗ ꯀꯟꯅ ꯋꯥ ꯉꯥꯡꯅꯔꯤ ꯄꯨꯟꯁꯤꯕꯅ ꯅꯄꯥꯝ ꯆꯠꯄꯗꯣ ꯑꯩꯅ ꯊꯤꯟꯒꯦ ꯍꯥꯏꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯒꯦꯕ ꯍꯣ ꯊꯕꯛ ꯂꯩꯌꯦ ꯍꯥꯏꯗꯥꯏꯅꯦ ꯊꯕꯛꯇꯣ ꯆꯠꯄꯤꯔꯣ ꯑꯩꯉꯣꯟꯗꯒ ꯌꯦꯠꯄꯤꯔꯛꯑꯅꯨ ꯑꯩꯒ ꯆꯠꯃꯤꯟꯅꯕꯁꯤ ꯅꯪ ꯌꯥꯝ ꯏꯀꯥꯏꯕ꯭ꯔꯣ ꯅꯪꯅ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯒ ꯎꯅꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯊꯣꯏꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯦ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯗꯦ ꯃꯥꯅ ꯍꯦꯟꯅꯗꯣ ꯈꯣꯜ ꯀꯟꯅ ꯉꯥꯡꯂꯤ ꯍꯣꯏ ꯎꯅꯔꯨꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯊꯣꯏꯕꯤ ꯂꯥꯎꯔꯛꯏ ꯇꯨꯃꯤꯟ ꯆꯠꯅꯗꯧꯕ ꯆꯠꯅꯈꯣꯀꯣ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕ ꯌꯨꯝ ꯅꯠꯇꯦꯁꯦ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯁꯨ ꯀꯔꯤꯁꯨ ꯃꯋꯥ ꯂꯧꯕꯤꯔꯝꯗꯦ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯐꯩ ꯉꯁꯤꯗꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯒꯗꯕꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯒꯗꯕꯅꯤ ꯑꯍꯥꯌꯣ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯇꯧꯖꯗꯣꯏꯕ ꯌꯨꯝꯁꯤꯕꯨ ꯏꯇꯣꯝꯇ ꯂꯩꯕ꯭ꯔꯣ ꯄꯨꯟꯁꯤꯕ ꯈꯣꯟ ꯀꯟꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯤꯗꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯒꯗꯕꯅꯤ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ ꯃꯄꯨꯔꯣꯏꯕꯅ ꯈꯣꯟ ꯀꯜꯂꯛꯄꯗꯨꯗ ꯊꯣꯏꯅꯨ ꯁꯥꯎꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯔꯛꯏ ꯑꯗꯨꯛ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯝꯕ ꯄꯨꯟꯁꯤꯕꯗꯣ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯁꯥꯎꯔꯒ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯁꯦ ꯃꯥꯡꯖꯩꯌꯦꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯟꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ
ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯊꯣꯏꯕꯤ ꯃꯊꯕꯥꯛ ꯌꯩꯔꯗꯨꯅ ꯏꯃꯥꯏ ꯄꯤꯃ ꯏꯃꯥꯏ ꯄꯤꯃ ꯃꯇꯨꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟꯁꯤ ꯖꯧ ꯖꯧ ꯈꯨꯝꯂꯤꯁꯦ ꯈꯨꯕꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗꯦꯃꯤ ꯑꯩꯗꯤ ꯈꯣꯟ ꯀꯌꯥꯝ ꯀꯟꯅ ꯉꯥꯡꯈꯤꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯔꯤꯕꯣꯏ ꯈꯜꯂꯨꯔꯤꯅꯤꯅꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯍꯩꯗꯤ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯃꯊꯪꯗꯒ ꯑꯁꯨꯃꯥꯏꯅ ꯈꯠꯅꯔꯛꯈꯤꯁꯅꯨ ꯑꯩ ꯑꯅꯤꯃꯛ ꯊꯤꯛ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯇꯪꯈꯥꯏ ꯁꯤꯕ ꯃꯤ ꯂꯩꯕ ꯌꯥꯔꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯏꯕꯦꯝꯃ ꯅꯈꯨꯔꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯧꯍꯩꯗꯦꯀꯣ ꯐꯤꯕꯝ ꯁꯛꯇꯥꯁꯤꯒ ꯅꯨꯄꯥꯁꯦ ꯍꯦꯛ ꯎꯕꯒ ꯃꯔꯩꯁꯦ ꯀꯣꯟꯗꯅ ꯑꯉꯥꯡ ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯃꯄꯥꯝꯒꯤ ꯑꯃꯒ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕ ꯃꯇꯧꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯅꯒ ꯏꯗꯣꯝꯆꯥ ꯀꯧꯕꯁꯤꯗ ꯃꯥ ꯌꯥꯝ ꯂꯤꯈꯠꯂꯦꯅꯦ ꯈꯪꯅꯤ ꯃꯥ ꯌꯥꯔꯦ ꯏꯕꯦꯝꯃ ꯐꯤꯗꯨ ꯑꯗꯨꯝ ꯁꯥꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯁꯣꯝ ꯊꯣꯏꯅꯨꯒꯤ ꯃꯄꯥꯝꯗꯅꯤ ꯊꯝꯕꯥꯜꯅ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯂꯩꯈꯤꯗꯣꯏꯅꯤ ꯑꯩꯗꯤ ꯑꯥꯗ ꯂꯩꯔꯤꯗꯣ ꯗꯟꯗꯤꯗ ꯂꯩꯔꯤꯅꯤ ꯄꯨꯟꯁꯤꯕꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯐꯝꯂꯤ ꯊꯝꯕꯥꯜꯅ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯅꯇꯩꯃꯗꯨꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯃꯥꯅ ꯏꯆꯥꯅꯨꯄꯤꯁꯦ ꯄꯥꯟꯅꯗꯅ ꯂꯩꯔꯤꯁꯦ ꯄꯪꯒꯅꯨ ꯅꯣꯏꯒꯤ ꯆꯦꯛꯁꯤꯜꯂꯛꯄꯗ ꯅꯣꯏ ꯄꯥꯕ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅꯅꯦ ꯀꯅꯥꯁꯨ ꯂꯩꯔꯣꯏꯀꯣ ꯍꯩꯅ ꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯨ ꯍꯣꯏ ꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯊꯪ ꯁꯥꯟꯅꯔꯝꯃꯤ ꯄꯨꯟꯁꯤꯕ ꯊꯣꯏꯅꯨꯒꯤ ꯃꯄꯥꯝꯗ ꯂꯩꯔꯛꯄ ꯅꯤꯅꯤ ꯁꯨꯕꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯅꯨꯅ ꯅꯨꯄꯥ ꯅꯪ ꯍꯌꯦꯡ ꯆꯠꯂꯒꯦ ꯍꯥꯏꯔꯗꯤ ꯆꯠꯂꯣ ꯑꯩꯗꯤ ꯃꯇꯝ ꯈꯔ ꯂꯩꯍꯧꯈꯤꯒꯦ ꯄꯨꯟꯁꯤꯕꯅ ꯏꯇꯩꯃ ꯍꯣꯏꯅ ꯍꯪꯂꯒ ꯑꯩꯗꯤ ꯀꯩ ꯈꯨꯝꯗꯣꯏꯕ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯩꯍꯧꯋꯦ ꯍꯥꯏꯌꯨ ꯑꯗꯨꯒꯅꯦ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯨ ꯅꯁꯥꯅ ꯇꯧꯔꯝꯃꯨ ꯃꯣꯏꯅꯒ ꯇꯧꯍꯜꯂꯝꯒꯅꯨ ꯍꯌꯦꯡ ꯑꯃꯨꯛꯅꯦ ꯄꯥꯎꯊꯪꯅꯔꯛꯀꯅꯤ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯀꯌꯥ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕ ꯃꯇꯣꯝꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤ ꯎꯕꯗ ꯊꯣꯏꯕꯤꯅ ꯍꯪꯂꯛꯏ ꯊꯣꯏꯅꯨꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕ ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯒꯤ ꯂꯩꯍꯧꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯀꯦꯁꯣꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯆꯊꯣꯏꯕꯤ ꯏꯁꯤꯡ ꯄꯨꯔꯛꯎ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯣꯡꯗꯣꯏꯒꯤ ꯇꯧꯔꯤꯉꯩ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ ꯀꯥꯇꯣꯟ ꯆꯥꯛꯇꯣ ꯑꯩ ꯄꯨꯟꯅ ꯊꯣꯡꯂꯛꯑꯒꯦ ꯊꯣꯡꯉꯨꯔꯅꯨ ꯌꯥꯔꯅꯤꯗ ꯂꯥꯡꯂꯦꯟ ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ ꯂꯥꯡꯂꯦꯟ ꯅꯣꯛꯂꯗꯨꯅ ꯅꯇꯣꯝꯇ ꯊꯣꯡꯂꯒ ꯆꯥꯎꯋꯣꯅ ꯁꯤꯟꯅꯔꯛꯄ꯭ꯔꯣ ꯍꯣꯠꯅꯕꯤꯌꯨ ꯅꯨꯄꯤꯅ ꯉꯝꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ ꯄꯨꯟꯁꯤꯕ ꯇꯨꯃꯤꯟ ꯆꯥꯛꯇꯨ ꯊꯣꯡꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯅ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯕꯅꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯃꯧ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯂꯧ ꯇꯥꯅꯕꯅ ꯀꯜꯂꯤꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯧꯔꯛꯏꯁꯦ ꯏꯕꯣꯛ ꯄꯨꯄꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯀꯥꯇꯣꯟꯕꯨ ꯈꯪꯂꯛꯄ꯭ꯔꯣ ꯃꯆꯥ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯏꯃꯥ ꯄꯥꯕꯅ ꯀꯥꯇꯣꯟꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟ ꯑꯩꯅꯁꯨ ꯋꯥꯔꯤ ꯁꯥꯔꯤꯅꯤ ꯂꯧꯗꯦꯗ ꯃꯌꯨꯝꯗ ꯃꯥꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯆꯤꯟꯅ ꯍꯥꯏꯕꯗ ꯂꯧꯗ꯭ꯔꯗꯤ ꯈꯔꯁꯨ ꯐꯨꯗꯅ ꯗꯞ ꯇꯧꯋꯣ ꯀꯥꯇꯣꯟꯅ ꯋꯥꯔꯛꯇꯅ ꯀꯅꯥꯅ ꯋꯥꯔꯛꯀꯅꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯁꯨ ꯂꯧꯔꯝꯗꯦ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯟꯅꯔꯛꯄ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯀꯣꯟ ꯐꯦꯡꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯔꯝꯗꯦ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯗꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯌꯥꯔꯔꯣꯏ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇ ꯉꯥꯡꯗꯅ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨ ꯃꯄꯥꯝꯗ ꯂꯩꯔꯛꯄ ꯐꯅ ꯀꯨꯏꯔꯤ ꯅꯣꯡꯃ ꯊꯣꯏꯅꯨ ꯍꯣꯏꯒ ꯈꯨꯟ ꯊꯪꯅꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯆꯦ ꯑꯇꯣꯝꯕꯤ ꯃꯦꯝꯆꯥꯗꯣ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯈꯨꯟꯗ ꯐꯤ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯏꯆꯦ ꯐꯤꯗꯨꯕꯨ ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯂꯣꯏꯔꯦ ꯄꯨꯟꯅ ꯄꯨꯈ꯭ꯔꯣ ꯅꯠꯇꯦꯅꯦ ꯃꯦꯝꯆꯥ ꯅꯆꯥꯅꯨꯄꯤꯗꯤ ꯃꯌꯨꯝꯗ ꯂꯩꯕ ꯐꯅ ꯀꯨꯏꯔꯦꯅꯦ ꯅꯪꯕꯣ ꯈꯪꯗꯕ꯭ꯔꯣ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯗ ꯏꯆꯦ ꯅꯨꯄꯥꯁꯨ ꯁꯤꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯂꯩꯍꯧꯔꯤꯅꯤ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕꯖꯥꯠꯂꯣ ꯏꯆꯦ ꯌꯥꯎꯗꯦ ꯅꯨꯄꯥꯁꯤꯕꯨ ꯅꯣꯏꯅꯁꯨ ꯈꯔ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯤ ꯃꯄꯥꯝꯁꯤꯗ ꯍꯣꯠꯅꯕꯗ ꯂꯣꯏꯔꯦꯅꯦ ꯃꯅꯦꯝꯄꯣꯛꯁꯤꯅꯒ ꯅꯥꯄꯟ ꯇꯧꯗꯅ ꯉꯥꯡꯂꯤꯕ ꯁꯦꯜ ꯊꯨꯝꯗꯒꯤ ꯀꯩꯗꯒꯤ ꯅꯨꯄꯥꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯤ ꯉꯥꯡꯉꯤꯕꯅꯤꯅꯦ ꯏꯆꯦ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯅ ꯄꯨꯔꯛꯏꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯐꯤꯗꯣ ꯄꯨꯊꯣꯛꯄꯤꯔꯣ ꯑꯩ ꯑꯃꯨꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯒꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯦꯝꯆꯥ ꯊꯣꯏꯅꯨ ꯍꯣꯏꯗ ꯆꯪꯂꯛꯏ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯊꯝꯕꯥꯜ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃꯥ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯃꯦꯝꯆꯥꯅ ꯊꯪꯅꯕꯁꯤꯗ ꯐꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯊꯣꯏꯅꯨ ꯂꯩ ꯍꯥꯏꯕꯗꯨꯗ ꯆꯪꯂꯛꯄꯅꯤ ꯏꯅꯦ
ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯕꯨꯁꯨ ꯃꯥꯡꯒꯣꯜꯗ ꯀꯧꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ꯫ ꯃꯦꯝꯆꯥ ꯊꯣꯏꯅꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯅꯨ, ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯀꯨꯏꯃꯜꯂꯦ, ꯌꯨꯝꯗ ꯍꯜꯂꯣ꯫ ꯊꯣꯏꯅꯨꯅ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯒꯦ ꯏꯅꯝꯃ? ꯌꯨꯝꯗꯁꯨ ꯇꯥꯆꯧ ꯏꯅꯝꯃ ꯂꯩꯔꯤꯕꯅꯤ, ꯃꯣꯏꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ, ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯀꯣ, ꯅꯪꯅꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯦ, ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯦ, ꯃꯧ꯫ ꯊꯝꯕꯥꯜꯅ ꯁꯠ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯏꯆꯥꯁꯤ ꯅꯣꯏꯒꯤ ꯌꯨꯝꯗꯨꯗ ꯅꯅꯝꯃ ꯃꯃꯥ ꯁꯥꯕꯤꯗꯣ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯒ ꯏꯆꯥꯁꯤ ꯃꯥꯅ ꯑꯣꯠꯄꯗ ꯌꯨꯝꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯦ꯫ ꯏꯅꯦ, ꯏꯅꯝꯃꯗꯗꯤ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯇꯧꯕꯤꯅꯨ, ꯏꯄꯥ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯈꯪꯗ ꯏꯅꯝꯃ ꯇꯥꯆꯧꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯛꯄꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤꯅꯦ ꯏꯕꯦꯝꯃ, ꯃꯤꯉꯣꯟꯗꯕꯨ ꯑꯗꯨꯝ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯒꯕꯨ ꯀꯔꯝꯕ ꯃꯤꯅꯕꯨ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯃꯦꯝꯆꯥ ꯊꯝꯕꯥꯜꯒꯤ ꯋꯥꯉꯥꯡꯁꯤꯗ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯆꯥ ꯅꯤꯉꯣꯜꯅ ꯃꯌꯨꯝ ꯄꯥꯟꯕꯗ ꯃꯄꯥꯝꯒꯤ ꯃꯤ ꯌꯥꯎꯁꯤꯟꯕꯁꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯜꯂꯦ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ, ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥ ꯍꯟꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯊꯣꯏꯅꯨꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯁꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯀꯦꯁꯣꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯀꯟꯅ ꯀꯟꯅ ꯅꯣꯛꯅꯔꯤ꯫ ꯀꯦꯁꯣ ꯂꯥꯡꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯃꯇꯩꯃ, ꯂꯥꯡꯉꯤꯁꯦ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯌꯨ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯇꯣꯝꯕ, ꯅꯌꯥꯝꯕꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤ, ꯅꯣꯏꯕꯨ ꯂꯥꯡꯒꯅꯨꯅꯦꯍꯦ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯁꯨ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯑꯇꯣꯝꯕ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣ? ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯅꯌꯥꯝꯕꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣꯗꯅ, ꯄꯪꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯅꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯂꯥꯎꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯣꯏꯒꯤ ꯀꯥꯗ ꯂꯩ꯫ ꯂꯥꯡꯂꯦꯟꯒ ꯃꯄꯥ ꯀꯦꯁꯣꯒꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯅꯨꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯁꯤꯗ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯅꯨ, ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯃꯨꯛꯈꯥꯏꯔꯤꯁꯦ ꯀꯅꯥꯗꯅꯣꯕ? ꯊꯣꯏꯅꯨꯁꯨ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ, ꯏꯆꯦ ꯍꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯩꯗꯧꯔꯕ? ꯀꯩꯗꯧꯔꯒꯦꯕ ꯑꯩꯅ? ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯔꯤꯗ ꯑꯣꯜꯂꯕ? ꯍꯦ, ꯑꯩꯉꯣꯟꯗꯒ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯄꯤꯔꯝꯃꯒ ꯅꯨꯄꯥꯁꯤ ꯄꯣꯛꯈꯤꯒꯦ ꯈꯟꯒꯅꯨ꯫ ꯅꯄꯥꯝꯗ ꯂꯩꯅꯤꯡꯉꯗꯤꯅꯦ ꯂꯦꯝꯅ ꯅꯨꯄꯥꯁꯤ ꯄꯨꯔꯒ ꯂꯩꯈꯣꯀꯣ꯫ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤꯅꯦ ꯑꯩꯉꯣꯟꯗ ꯀꯔꯛ ꯌꯦꯛꯁꯤꯜꯂꯤꯁꯦ꯫ ꯍꯦ, ꯍꯦꯟꯗꯣꯛꯄꯤ ꯌꯨꯝꯒꯥꯏꯕꯤ, ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯃꯍꯤ ꯂꯥꯡꯉꯦ꯫ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯕ ꯈꯪꯖꯔꯛꯇꯕ ꯏꯃꯨꯡꯁꯦ ꯅꯪꯅ ꯃꯊꯛ ꯃꯈꯥ ꯍꯦꯛ ꯑꯣꯜꯂꯤꯗꯅ꯫ ꯅꯌꯨꯝꯗ ꯄꯥꯜꯂꯛꯑꯗꯤ ꯃꯧ ꯑꯃꯣꯏꯕꯒꯤ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯤꯅꯦ꯫ ꯁꯤꯕꯨ ꯌꯥꯝ ꯑꯣꯠꯄ ꯀꯧꯕ꯭ꯔꯅꯦ, ꯋꯥꯔꯛꯇꯕꯤ? ꯍꯦꯛ ꯅꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯅꯪꯕꯨ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯈ꯭ꯔꯕ꯭ꯔꯣ? ꯇꯩꯈ꯭ꯔꯕꯣ? ꯏꯆꯦ ꯍꯣꯏꯗꯤ ꯐꯕꯅ ꯂꯣꯏꯔꯦꯍꯦ꯫ ꯅꯆꯥꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇꯦꯅꯦ꯫ ꯌꯥꯝ ꯇꯥꯅꯤꯡꯗꯦ, ꯀꯗꯥꯏꯗꯅꯣ ꯉꯥꯡꯉꯨꯔꯣ꯫ ꯏꯆꯥꯅꯨꯄꯤꯅ ꯀꯩꯗꯧꯔꯕ? ꯑꯩꯈꯣꯏꯗꯅꯦ ꯏꯔꯥꯡ ꯏꯁꯧ ꯇꯧꯔꯤꯁꯦ ꯎꯔꯝꯃꯣꯏꯅꯦ, ꯎꯔꯝꯃꯣꯏꯕ꯫ ꯑꯩ ꯄꯥꯟꯅꯕꯅ ꯍꯩꯔꯤꯕ, ꯋꯥꯖꯔꯝꯃꯅꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯕꯗ꯫ ꯉꯁꯥꯏꯗꯒꯤ ꯃꯇꯩꯃꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯠꯅꯔꯤꯕꯁꯤ ꯄꯨꯟꯁꯤꯕ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯄꯨꯟꯁꯤꯕꯗ ꯉꯥꯡꯕ ꯍꯧꯔꯛꯏ, ꯍꯦ, ꯇꯪꯈꯥꯏ ꯁꯤꯕ, ꯑꯙꯥ ꯃꯣꯔꯥ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯧꯅ ꯍꯤꯡꯉꯨꯅꯦꯍꯦ꯫ ꯅꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯅꯤ ꯏꯀꯥꯏꯗꯕꯧ? ꯏꯆꯥꯗ ꯄꯤꯖꯗꯧꯕ ꯐꯥꯎꯕ ꯅꯪꯕꯨ ꯄꯤꯖꯔꯛꯈꯤꯕꯅꯤꯀோ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯕꯨꯗꯤ ꯅꯨꯄꯤ ꯃꯄꯥꯝꯅ ꯍꯥꯏꯔꯛꯄ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯃꯤꯅꯦ, ꯅꯠꯇ꯭ꯔꯥ? ꯊꯣꯏꯅꯨꯅ, ꯏꯄꯥꯝꯒ ꯄꯛꯇꯅꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨꯗ꯫ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯅꯆꯤꯟꯗꯣ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯃꯥꯏ ꯅꯃꯤꯠ ꯈꯪꯗ꯭ꯔꯤꯈꯩ ꯊꯥꯖꯤꯜꯂꯛꯎꯔꯣ? ꯊꯥꯖꯤꯜꯂꯛꯎꯔꯕ? ꯈꯨꯝꯅꯝ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯕ ꯅꯪꯅ ꯃꯤꯒ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯝꯃꯥꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯍꯜꯂꯤꯕꯅꯤꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯈꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯃꯨꯛ ꯍꯧꯔꯦ, ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯑꯃꯨꯛꯇ ꯂꯩꯁꯤꯕ, ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯑꯩ꯫ ꯊꯣꯏꯕꯤꯅ, ꯑꯁꯤꯅꯤꯅꯦꯍꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯉꯁꯥꯏꯗꯒꯤ ꯃꯇꯨꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯈꯨꯝꯂꯤꯁꯦ ꯑꯃꯨꯛꯇ ꯍꯩ ꯍꯥꯏꯅ ꯂꯥꯎꯍꯜꯂꯣ, ꯊꯃꯣꯏꯁꯦ ꯄꯦꯟꯒꯦ꯫ ꯅꯨꯄꯥꯁꯦ ꯐꯥꯗꯨꯅ ꯂꯩꯔꯛꯑꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕꯗ ꯂꯣꯏꯔꯦ꯫ ꯊꯣꯏꯅꯨꯅ, ꯍꯣ, ꯑꯩꯅ ꯐꯥꯔꯤꯕ? ꯑꯩꯅ ꯀꯃꯥꯏ ꯆꯦꯜꯂꯛꯈꯤ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯍꯣ, ꯏꯆꯦꯒꯤ ꯅꯆꯥꯗꯨꯗꯪ ꯋꯥꯔꯛꯄꯤꯌꯣ, ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯗꯅꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯏꯃꯥ ꯏꯄꯥꯗ ꯍꯦ ꯍꯥꯏꯖꯔꯛꯇꯦ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯅ, ꯅꯪꯅ ꯍꯥꯏꯔꯤꯁꯦ
ꯆꯦꯟꯕꯗ ꯅꯨꯄꯤ ꯑꯩ ꯌꯥꯎꯈꯤ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯄꯥꯝꯖꯅ ꯆꯦꯜꯂꯛꯄꯅꯤ ꯁꯤꯅꯤꯅꯦ ꯍꯦ ꯍꯥꯏꯕꯤꯒꯦ ꯇꯥꯆꯧ ꯑꯍꯥꯟꯕ ꯆꯦꯟꯒꯅꯤ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯁꯦ ꯂꯧꯒꯅꯨ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯤꯔꯛꯈ꯭ꯔꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯕꯅꯤ ꯅꯝꯃꯥꯅ ꯆꯥꯅ ꯁꯤꯟꯅꯔꯒ ꯅꯨꯄꯥꯁꯦ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯄꯪꯕꯒꯤ ꯈꯪꯗꯕꯒꯤ ꯅꯨꯄꯤ ꯆꯦꯟꯕꯗ ꯌꯥꯎꯔꯨꯕ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯔꯛꯏ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯤꯅ ꯆꯠꯂꯛꯄꯤ ꯑꯗꯨꯅꯅꯤꯅꯦ ꯅꯇꯩ ꯂꯩ ꯍꯩꯕ ꯐꯥꯎꯕ ꯈꯪꯗ ꯃꯈꯩ ꯅꯁꯝ ꯅꯅꯥ ꯊꯥꯗꯣꯛꯇꯅ ꯅꯀꯣꯛꯇ ꯐꯤ ꯍꯥꯞꯅꯤ ꯈꯪꯗ꯭ꯔꯤꯁꯦ ꯉꯈꯥ ꯑꯩꯅꯒ ꯏꯗꯣꯝꯆꯥ ꯀꯧꯕꯁꯤꯗ ꯅꯪ ꯌꯥꯝ ꯂꯤꯈꯠꯂꯤꯅꯤꯅꯦ ꯍꯥ ꯅꯝꯁꯤꯜꯂꯒ ꯐꯨ ꯍꯥꯏꯕ꯭ꯔꯣ ꯐꯨ ꯍꯥꯏꯕ꯭ꯔꯕ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯏꯃꯥ ꯏꯄꯥꯗ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ ꯈꯪꯕ꯭ꯔꯥ ꯊꯣꯏꯅꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯨꯔꯣ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯁꯥꯎꯅ ꯃꯆꯥꯗ ꯅꯪ ꯌꯧꯔꯛꯀꯅꯨ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯕꯦꯝꯃ ꯏꯃꯥ ꯉꯁꯤꯗꯤ ꯑꯩꯕꯨ ꯈꯝꯂꯛꯀꯅꯨ ꯊꯣꯏꯅꯨꯒꯤ ꯃꯤ ꯎꯁꯤꯠꯇꯕꯁꯤꯗ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯀꯟꯊꯠꯂꯛꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟꯕꯨ ꯏꯟꯊꯣꯔꯛꯏ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯉꯁꯥꯏꯗꯒꯤ ꯈꯠꯅꯔꯤꯁꯦ ꯅꯪꯅ ꯊꯥꯗꯣꯛꯇꯅ ꯈꯠꯅꯍꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯅꯇꯨꯁꯤꯒꯤ ꯀꯔꯝꯕ ꯈꯨꯗꯣꯝꯕꯤꯗꯅꯣ ꯅꯪꯅ ꯂꯩꯔꯤꯁꯦ ꯐꯩ ꯐꯩ ꯅꯣꯏ ꯁꯤꯔ ꯐꯥꯎꯕ ꯀꯞꯀꯗꯕ ꯅꯠꯇꯦ ꯑꯩꯅ ꯊꯣꯏꯕꯤ ꯁꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦꯍꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯈꯨꯔꯥꯅꯤꯅꯦ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯍꯥꯟꯅ ꯏꯈꯨꯔꯥ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯈꯠꯅ ꯆꯩꯅꯔꯝꯕꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯡꯂꯦꯟ ꯃꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯀꯦꯁꯣꯒꯤ ꯃꯆꯜ ꯅꯨꯄꯤ ꯑꯍꯜ ꯂꯥꯏꯖꯗꯣ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯑꯇꯣꯝꯕ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤ ꯈꯠꯅꯩ ꯃꯧꯒ ꯏꯅꯝꯃꯒꯁꯨ ꯈꯠꯅꯩ ꯍꯥꯏꯁꯦ ꯄꯨꯟꯁꯤꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯊꯣꯏꯅꯨꯅ ꯁꯠ ꯈꯨꯝꯂꯛꯏ ꯏꯇꯩ ꯏꯅꯥꯎ ꯈꯠꯅꯖꯕꯅꯤ ꯏꯅꯝꯃ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯕ ꯌꯨꯝꯁꯦ ꯑꯍꯜ ꯄꯥꯟꯕ ꯌꯨꯝꯅꯤ ꯅꯄꯥꯝꯗ ꯄꯪꯌꯥ ꯌꯥꯔꯛꯄꯗꯣ ꯌꯨꯝꯁꯤꯗꯗꯤ ꯆꯠꯅꯗꯦ ꯏꯅꯝꯃ ꯇꯥꯆꯧꯅ ꯉꯥꯡꯂꯛꯄꯗ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗꯤꯅꯦ ꯆꯤꯟ ꯈꯨꯝꯖꯔꯛꯇꯦ ꯑꯗꯨꯒ ꯏꯅꯝꯃ ꯇꯥꯆꯧꯅꯁꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯅꯕꯁꯨ ꯇꯧꯔꯛꯇꯦ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯃꯒ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯥꯡꯂꯦꯟ ꯅꯦꯆꯧ ꯋꯥ ꯍꯥꯏꯒꯦ ꯅꯈꯥ ꯊꯥꯕ ꯑꯣꯏꯔꯁꯨ ꯅꯈꯨꯔꯥꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯇꯧꯒꯅꯨꯀꯣ ꯅꯪꯁꯨ ꯅꯤꯡꯉꯣꯜꯅꯤ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯗꯧꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯅꯪꯅ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯦꯆꯧ ꯑꯩ ꯀꯥꯇꯣꯟꯒꯤ ꯏꯗꯣꯝꯆꯥꯒꯕꯨꯗꯤ ꯑꯗꯨꯝ ꯋꯥꯔꯧꯔꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯊꯃꯣꯏ ꯀꯌꯥꯝ ꯁꯣꯛꯈꯤ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯐꯅꯕꯁꯨ ꯍꯣꯠꯅꯕꯤꯔꯛꯄ ꯑꯗꯨꯒ ꯃꯣꯏꯅ ꯏꯃꯥ ꯏꯄꯥꯕꯨ ꯎꯁꯤꯠꯇꯕ ꯃꯣꯏꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯅꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯇꯨꯅ ꯀꯟꯅ ꯀꯞꯂꯛꯏ ꯀꯦꯁꯣꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯇꯩꯃ ꯀꯩꯗꯧꯔꯒꯦꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣꯅꯦ ꯅꯪꯕꯣ ꯃꯣꯏꯅ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯇꯅ ꯀꯃꯥꯏ ꯆꯪꯂꯨꯗꯣꯏꯅꯣ ꯇꯨꯝꯃꯣ ꯀꯦꯁꯣ ꯐꯃꯨꯡꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯆꯊꯣꯏꯕꯤ ꯅꯗꯣꯝꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯇ ꯍꯪꯂꯨ ꯂꯥꯛꯑꯣꯅꯦ ꯂꯥꯡꯂꯦꯟꯁꯨ ꯄꯨꯟꯁꯤꯕꯨ ꯍꯩꯇꯥꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯣ ꯃꯤꯒꯤꯗꯤ ꯃꯄꯥꯝꯒꯤ ꯃꯤꯌꯥꯝ ꯂꯩꯕꯅꯦ ꯍꯣ ꯑꯩꯗꯤꯅꯦ ꯁꯤꯔ ꯐꯥꯎꯕ ꯀꯞꯀꯗꯕ ꯂꯩꯇ꯭ꯔꯦ ꯀꯦꯁꯣ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯩꯍꯦ ꯇꯟꯖꯥꯁꯤꯗ ꯄꯨꯟꯁꯤꯕꯅ ꯃꯌꯥꯝꯕꯕꯨ ꯀꯧꯔꯛꯏ ꯇꯆꯧ ꯊꯣꯏꯅꯨꯁꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯁꯤꯗ ꯊꯣꯏꯕꯤ ꯀꯦꯁꯣ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯍꯧꯒꯠꯂꯛꯇꯦ ꯂꯥꯡꯂꯦꯟ ꯃꯇꯣꯝꯇꯁꯨ ꯈꯜꯂꯤ ꯃꯕꯨꯛꯁꯦ ꯐꯠꯇꯕꯒ ꯁꯨꯅꯤꯡꯗꯕꯒꯅ ꯃꯁꯥꯁꯦ ꯂꯦꯡꯉꯤꯅꯤ ꯂꯥꯏꯅ ꯋꯥꯔꯛꯄ ꯍꯧꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯁꯣꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯗꯒꯤ ꯊꯣꯏꯅꯨ ꯃꯁꯥꯗꯣ ꯅꯦꯇꯥꯖꯩ ꯀꯦꯁꯣꯅ ꯇꯞꯅ ꯃꯅꯥꯎꯗ ꯍꯥꯏꯔꯛꯏ ꯑꯁꯤꯅꯤꯅꯦ ꯑꯇꯣꯝꯕ ꯆꯤꯔꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯄꯨꯟꯁꯤꯕ ꯀꯞꯂꯗꯨꯅ ꯇꯥꯆꯧ ꯅꯅꯥꯎ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯇꯥꯆꯧ ꯏꯇꯩꯃ ꯊꯣꯏꯕꯤꯅ ꯌꯥꯔꯦꯗ ꯑꯇꯣꯝꯕ ꯀꯞꯀꯅꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯕꯅꯤ ꯊꯣꯏꯅꯨꯁꯨ ꯇꯞꯅ ꯏꯆꯦ ꯅꯅꯥꯎꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯊꯣꯏꯅꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯅꯨ ꯄꯨꯟꯁꯤꯕ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯂꯥꯡꯂꯦꯟ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯗꯣ ꯋꯥꯔꯧꯔꯅꯨ ꯀꯥꯇꯣꯟ ꯂꯥꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯁꯥꯎꯒꯗꯨꯅ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯤꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯂꯥꯡꯂꯦꯟ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯃꯧ ꯑꯅꯤꯒꯤ ꯂꯟꯖꯥꯎ ꯂꯣꯏꯁꯤꯟꯖꯔꯤ ꯊ꯭ꯔꯦꯡ ꯂꯥꯡꯂꯦꯟꯒꯤ ꯃꯇꯧꯁꯤꯗ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ